Wari asi World War II matamdagi 2004 Chahi Yankhaiga Mapan asi US military singna lotchinduna lakhibani. Hek tabada akiba fauba hainadaba tukachaba fauba wari asi World War II gi matamda Japan gi lanmi singna chathakhiba thong amani. Masida makhoina US lanmi sing asi thonglaga chakhi haiba fauba yauri. Aduga masibu US military singna lotchinduna thamkhibani. Marup mayambu DAshil 2.0 4Ever gi anoba video asida taramna okchari. Chichijima hairiba apikpa island asi Japan gi mainland asidagi lapna leijarabasu island asi Japan gi saruk ama oiriba mafam amani. World War II gi matamda island asida Japanese military singi base saduna leikhi. Mafam asida military sing asina achauba massive radio tower ani yunglaga thami. Masina World War II gi matamda Pacific Ocean asida Japanese military sing asi pau faudok faujin tawada mateng ohelibani. Maram asina radio tower ani asi Japanese military singi oinadi aduki matik maru oi. Island asida punna Japanese lanmi lising kunga mangaga loinana achau achauba anti-aircraft guns kaya amasu khinduna thami. Aduga America nasu island asi loksin bapami. Adubu island asida namduna fighter plane paisilurabadi America gi lanmi kaya ama sigani haibasi makhoisu khanglami. Masi fano oidunasu island asida yungliba Japanese military singi radio tower ani asi bomb thadaduna thugainaba America na honaraklami. Tower asi thugaikhrabadi Japanese military sing asi Pacific Ocean asida communication tawba ngamloidoribani. June 1944 asida American aircraft carrier sing asi khuchu khulai amadi fighter plane kaya ama puduna Chichijima island tamna laklami. Aircraft carrier asina island asigi manak hek yausilakpaga jahas asidagi American bomber plane sing asi mathang paikhalaktuna Japanese military base asida bomb thadaki. Masida Japanese lanmi kaya ama sikhi. Adubu makhoigi radio tower ani asidi aroibi thaduna ngakthoknaba honakhi. Numit kayani chayol kaya ama Chichijima island asida attack tawrabasu America na island asibu loksinba ngamlamkhide. America gisu bomber plane sing asi lepa leitana pasilakli. Adubu sahi asigi September tha yausilakla fawbada Japanese military singi tower asi thugaiba ngamlamkhide. Matam aduda sahi kun khaktamak ngairiba America gi youngest pilot George hariba misak asisu island asida landaba lakhi. Mahak sahi naujarabasu mamang kaya gi landa bomber plane paiduna lan thengnaba yaururaba pilot ni. Chichijima island gi mission asida George mahaki khongloi aniga punna mokhoi hum lakhibani. Amana radio operator Dale hariba misak asini aduga door gunner Ted mokhoi hum lakhibani. Ayuki pung 8 makhairom taba matam swaidagi hongna masing yamlaba American bomber plane sing asi Chichijima island asi tamna pairaklami. Plane sing asi 8,000 feet wangna pairakhi. Masina anti-aircraft gun singna kaplakpada yaudanabani. Makhoigi plane sing asina island asi hek yobaga plane sing asi island da paitharaga manually bomb thadaramlaga amuk 8,000 feet asida pairaga halakpa haiba asini. Island asi hek yobaga George ki plane asina ihan hana island asida paithaki. Masi ubada Japanese military sing nasu anti-aircraft gun sing asi masing khangdana kapa horakhi. Masina George ki plane asida su pankhi. Adubu George makhoi ahumgi plane asidi adumak lepa leitana paitharaklaga bomb thadaraklami. Bomb asi direct radio tower da tasinduna pokhaiki. Matam asida George makhoi ahumgi plane asisu nongmaina panduna maikhuna yomlabani. Adubu George Dale amade Ted makhoi ahumna plane gi lever asi kanna chingkhatuna plane asi paikhatnaba honakhi. Adubu plane asi sokpana maram oiduna samudra tamna paitharaklami. Makhoi ahumna makhoi gi plane asi yariba makai island asidagi lapna paithoknaba honakhi. Karigumba island asigi manak nakna seat eject tawrurabadi yeknabana makhoibu fakhidoribani. Makhoiga lakminakhiba plane kaya amasu nongoi maruna panbadagi pilot sing adu plane sing adu dagi chongthoknakhiba su yaukhi. Adubu makhoi ahumgi plane asidi namduna island asidagi lapna painaba honakhi. Aduga samudragi imai yausilakpaga plane asidagi eject tawduna paithokhi. George isingda hek tabaga mahaka lakminakhiba Dale amadi Ted makhoi ani kadomda takhrabano haiduna koyeng yengduna leikhi. Adubu makhoi anidi isingda tarakpa uramkhide. George laibak fabadi manak nakna life raft ama taduna lerami. Mahak raft asida kakhadaga leikhi. Aduga Dale amadi Ted pu maikai khuding kauduna thikhi. Timing asida Japanese petrol boat sing asi George na leiriba maikai adomda mahakpu fagadaugi kanna thorokpa adu urami.
Masi ubada George Lejabi Thaduna Makuna rap adu holaga chenaba honaki Ted amadi Dale makhoi anidi plane crash toba aduda survive toba ngamdana adumak samudrada lupsinduna sikhrabani George fanakana chenaba honarabasu upai leroroi khanduna mahak masana surrender townaba rap aduda leplaga lerami adubu laibak fabadi Japanese petrol boat chingasina George na leriba mafam adu yosilaklamdai matamda America gi fighter plane kaya ama pasilaktuna George bu fanaba lagiba Japanese petrol boat chingasida bomb thadaduna attack tawki khudong jaba asi lauduna George mahak su rap asi makhutna honduna mafam asi thadokuna chenki pung ani rom hena rap asi makhutna holaga chatlaba matungda George makha tana chenba ngambagi sakti leramkhide wamanbana rap asida taduna lerami adubu khanghaudana samudra manung asidagi American submarine ama fawgalaktuna George bu lawba lakhi submarine crew sing asina George ki thawai kanki George Dale amadi Ted makhoi ahum asi nataba atopa American pilot nipan amasu makhoi gi plane adu kaibadagi ising da chongthakibani makhoi nipan di George bu rescue tokhiba adugum rescue toba ngamdana adumak leikhidre hairi adubu tasengna di masi oidaba wani tawsinnari bani makhoi nipan asi Japanese military singna farba matungda kari tawkhibage haibadu US government na ikui kuidana adumak khangkhibani adubu thodok asi aduki matik tamthiba oibana makhoi nipan gi details asi US government na top secret oina thamjin khibani adubu sahi 59 gi matung 2004 da author James Bradley na Trial of Japanese War Criminal hairiba document asigi transcript thingnakhi masida Japanese lanmi singna tawkhiba crime kaya amagi record iri George ka lakminakhiba makhoi nipan adusu plane dagi eject tawraga samudragi imaida hek tabaga Japanese petrol boat sing asina faraga makhoi nipan bu island da pukhibani hokhiba tha ama ani asidagi America na Japan gi Chichijima island asida lepa leitana bomb thadarakpa asina Japanese soldier kaya ama sikhi maram asina Japanese lanmi sing asina America bu yeknabani hatokadabani khanduna laman khumnaba tanjang ngaiduna leirakpani timing asida makhoi nipan Japanese military singna fakhiba haibasi makhoi nipan gidi afabadi oiraroi makhoi nipan da onchinduna laman khumgadori makhoi nipan asi island asigi mafam amada pulap punchinduna thami makhoi nipan gi manungdagi sahi 18 khaktamak ngairiba Mark Merchant hariba misyak asi Japanese leader na u amada punchinduna mahakpu otpa naiba phuba tawningba tawro haina lauthoki numit chupa Japanese lanmi sing asina Mark Merchant bu otpa yaba otlaba matungda Japanese leader asina mahakpu graveyard ta punaba order torami Mark Merchant asi Japanese lanmi sing asina mongfam leiba mafam asida chingduna puraklami aduga khuru kulhanduna mangak kaklaga halaba matungda lainungda fumjinki Japanese high ranking officer General Yoshio Tachibana hairiba misak asi yamna sathiba misak amani mahakna mahaki soldier sing asibu henna sathiba tamthiba misak ama oinabani haiduna lainungda fumjin khraba Mark Merchant asibu amuk lokthoklaga Mark Merchant gi asiba hakchangi faigan asi kakthatlaga thonglaga sanaba order torami masidagi Mark Merchant gi faigan asi kaklaga thonglaga Japanese soldier sing asi yena duna yamna hauna chanakhi masidagi lemhoriba American lanmi taret asisu mathang hatlaga thonglaga sanaba order torami makhoi sing asi mathang otpa yaba otlaba matungda hatoklaga makhoi gi muscle sing asi thonglaga chaba amadi liver gallbladder fawba lokthoglaga thonglaga chakhi hairi makhoi taret ki manungdagi miyoi amadi hingna mahaki body part sing asi mathang kaktuna thonglaga sakhi aduga chaba yaba part yaroktraba matamda mahakpu amuk hatokpikhi Japan America da surrender tawraga World War II loikraba matungda Chichijima island asida leiriba Japanese high ranking officer Yoshio Tachibana yauna Japanese lanmi 13 da trial chathaki American soldier nipan da chathakiba thong adugi dandi oina makhoi 13 mak Japanese government na heng tawduna hatkhi Chichijima island asidagi sirubadagi halappaga chap manakhiba American pilot George asi atai kanasu nate George H.W. Bush hairiba misagasini Chichijima island asidagi hinghauraba matung mahaki matung tarakpa punsida America gi 94 suba president oikhiba George Bush hairiba misak aduni Maruk mayam ngasi di video si matang ngasi dari selagi mayam gidamakta anowa video ama muk puduna laksege